Imis Paloming Tabiri Paipono, Taramno, Sabagaloina, Kurumzari, Nasigi Maru Pauda. Present trend of hepatitis C in Manipur Hiramda state level media sensitization works over Mapangtokre. Numit Mangani Satakadaba skill training program ama Monsang Pantabilis Dangasi Hodokre. Luinana Jammu Sum Kashmir terrorist na special police ama Harkre. Mapunga Paumu Pizari. Coalition Plus के मिजिंग मखादा Community Network for Empowerment कोन सिंधुना Project Train of Hepatitis C in Manipur Hiramda State Level Media Sensitization Workshop ama ngasi Chingmairongda leiba Hotel Classic Grande da pangthokre. Thoromadu kon gi President Nalini Kanta Rajkumar na haiki Malemgi oina July gi chechat kungani palase World Hepatitis Day haina chahi kharagi mamangdagi palan tawduna lakli. Matamamada miyoibana aruba laina amani haina longnaramba malaria TB amadi HIV sengasi hojiki mirolda chection jaba amadi ngakthongnaba honarappadagi matung inna hojikti maipangna lehendrabasu kharamakhaidi hanthaba ngamle adubu hepatitis C asi ngasi gi mirolna ka hena khangba watpana maram oiraga tungda khudongthiba kaya thorapa yabagi chingnaba leibana ngasi gi workshop asi sinbani Malemda leriba miyoi million taret hepatitis C na nare haina longnari adubu ayambadi masada laina asi nare habasi khangnade adubu miyoi million taret asigi manungda sumnadagi chada manga kaktana anaba asi tasengna masa masada leire haibatama khangli hairiba laina asi longnaganba laina amani haina mari lainaba Dr. Singna anaba kaya da lana paukta kaya pisinbana anaba kaya yungi miyoi singa bulandana tokhaina lehenba kaya yaure Hepatitis A amadi B na nadringaida mangjongna na hida kaptho horabati laina asidagi laina kanjaba ngami loinana hepatitis D amadi E asisu karigumba A amadi B gi hida ase mapung fana kaptho khiba tholabati aduma ngakthokpa ngami adumakpo hepatitis C na nadringai matamda ngakthokchana ba hidakti hojik fawbada leitre adubu laina makhal asina naraba matungda laingnaba hidak makhaldi leire Hepatitis C laina asi yamna longnagan laina amani laina asibu thogaliba mahik asi mapangi atmosphere da numit humni dagina tare fawbada hingba ngami laina makhal asi igi kuthangda longnaba makhalgi laina ni mioi kharana laina asi nupa nupi hakti naba matamda longnagan ba laina ni hainariba asi mapung fadaba wahi pareng ni haiba logo yai hakti naba matamda laina asi longna de aduma bu karigumba hakti naba matamda I tholabadi laina asi longnai Aikoina laina asidagi chection gadabadi tetu hakpa operation towa amadi ya laing mana chingmani hairiba sing asida I thokpana maram oiraga laina asi line longnaba yabagi oithokpa lei maramaduna hairiba sing asidagi chection ba mathau tai laina asi yamna lunasu khanjinbagi mathau ta de hepatitis laina asi maruaina liver chokthokpagi laina ni aduga laina asi Sharing season aduna drop chaba miyoidana henna nagan balena oi masigi maram harbadi lena asibu thogaliba mahik ase sharings manungda numit humfugani thoi hingduna leibana maram oiraga sharings wairaga season nabana amana amada mahik ase changkhina bage achauba maru oiba maram amani lena ase laing nanaba honabada mamal yamlaba test kaya toba mathau tabana sotharaba imung kaya dadi awabagi masakni laing bangamdana punsi longkiba kaya adu thoktanabagi damakta national program amagi makhada lemna rems amadi jenims ta laina asina narabra habadu lemna yengthokpa yaragani naraba matungda laing babudi nadringaida kari karamba laina isaga sagonari bage habadu khangdokpana achumba mai pakwa khongthangni maramaduna laina asina naraktana naba ikoi punna honaminaba mathau tai haina mahanga appeal tawki Gidana koi drug season ni marak high risk population na 49% pire general population na 1.5 aduna it clearly indicate that hepatitis C prevalence is quite alarming in Manipur as well as in India the luri badi hepatitis C ko na himliba singsi marakta awareness ki
chang se to ki matik niam adi hepatitis C ki laibo se anong development treatment gi adagi amadi koi go si India gi laibo national program lem na layang bagi kongthang mayam ama local ai se khang bagi sang yam wat adu na maram ano wairaga hujik hepatitis C se kyo to ngambada natana koi gi lem na bokta layang gadore haidana sangsal aba stage sida awareness wat pa namarang wairaga hepatitis C screening tawbugi sangyam na niamba screening tawbo singi marakta su treatment tawbugi sangyam na niamba se akoy na masi miyam ta tangay patana kangan na bayade Lagliba Lok Sabha Mikhalda Mayai Kaba Nishada Pamdaba Thotoksing Thohandana Ba Pandamda Lokalapa Section Thorang Moina Thawal District ki Excise Department ki Apunba Enforcement Team Amana District asigi tungan mamafam singda yungo amadi yungo sungbada sizinaba polam kaya ngasi fagat pamamkre fagalaba polam sing Yaripok Excise ki office mamangda putholaduna enforcement team Thawal District ki team leader Inspector OCS Nilakumarna Pungdoropada ngasi fagaliba polam sing ase langmaited maning lekai degi fagalakibani local pam thopa aingi oiba thabak sing lokalaba matungda mangan khargani haina Pungdoraki Lok Sabha election ka mari lainana ai isa S Nil Kumar Singh enforcement team Thawal district ki apunba langang thel maning laikai da DIC liquor distin asi phagachar padi Amarom dasu ngarang Moray Police ki additional SP KH Robinson amadi DSP CDO Thomas Thokchom ani gimiding makada Moray ki CDO ki OC ke Ibumobina Chathakiba liquid drive da Myanmar gi Namphaalong market gi kulioi banupa amana import torokpa liquid box kuntraga humdoi fagatpagam kre fagalaba liquid box singdagi liquid bottle charter ka modraga nithoi yawram ki aduga market price da fagalaba foreign liquid sing asi lupa lakh amaga lising umfuataru weramba yai hari fagalaba foreign liquid sing asi media gi mamangda uthoklaba matungda excise department ta khusinakre hari Fruits and vegetables ki post harvest processing amasong packaging ki matangda rural youth singi numit mangani chathagadaba skill training program ama ngasidagi Chandel district ki Monsang Pantha village da leiba KVK Chandel gi training hall da hodokre training asi Krishi Vigyan Kendra KVK Chandel ICAR regional center for NEH region Manipur center na National Institute of Agricultural Extension Management Hyderabad amasong Agricultural Management and Extension Training Institute Manipur ga kusam naraga pangthopani training program asi hodopagi thoramda Autonomous District Council Chandel gi member SH Manglem Monsangna athoiba mitung KBK Chandel gi senior scientist and head Dr. Deepak Singh na thoramapu Monsang Pantha village ki chief TS Bihari Monsangna akhanaba mitung oiki KBK Chandel gi Animal Science ki Assistant Chief Technical Officer Actor Dr. SM Amita Devi, Home Science ki Actor Dr. Y Pravavati, Agricultural Meteorology ki SMS Dr. CH Sunil Kumar Su Thoramaduda Saryaki. Thasi kunmathoi fawbada chathagadaba rural youth singi skill training program asida Chandel district ki tongan ba mafamdagi naha oiriba mioi kuntrana saryari. Ngasi ahoba numita KBK Chandel gi Home Science ki Actor Dr. Y Pravavati na takbitambiki hari. Second World War Imphal Campaign Foundation na sinduna importance of Silchar Trek in the Battle of Imphal haiba topic ta Imphal Campaign Talks ki Marisuba edition ngasi Manipur Press Club ta pangthokre. Thoramadu da war historian amadi researcher Tony Hanimena lecture piki loinana. Thoramadu da Second World War Imphal Campaign Foundation ki President Yumnam Rajisor amadi ate scholar kaya susar yaki. Ngasi Thoramadu da wangang kibasingna English singamaga chamapal nifu marida British Allied Force amasung Imperial Japanese Army singna Imphal da lanthengna kibani. Silchar Trek natragana Tongjai Maril hariba sagol lambi asina Manipur ga atopa lebak singa samnahanaba lambi oiki. Matamadu da thengna kiba lambi gi awaba singa du ngasi su ningsingli haina phongdoki. Manipur Human Rights Commission ki acting chairperson Khaidem Manina hai handak Manipur Human Rights Commission na nahongna na lingkhat khraba matungda commission gi member singna Technopal district da phangpham thokpa hak phangjadraba amasung makoina thengnariba khudong chadaba sing
yengsinanaba chaliba tha March ki tang 16 15 fauba lamdamadongi civil society organization sing police station amadi hospital na chingbada chatuna yengsilure wafam asingasi lamfel da leba human rights commission gi office ta pangthopa pawgi mifama mada khaidem manina phongdoki bane maan makhata na hai numit humni gi khongsa sige ahoba numit tang 16 da human rights awareness program ama United NGOs Mission Manipur ga kusam naraga pangthoki Mathang numit tang 13 dana commission na mobile sitting for open hearing more da pangthoki hairiba mobile sitting asi apunba case kunga humdoi lokhatle aduga case kulumdoi asigi manungda rights of disability lack of fresh drinking water lambi fataba lukrabi amadi hal oiraba singi health care facility phangdaba more hospital da gaini amadi staff watpana chingbagi case sing yawi Commissioner local liba case sing asi commissioner achubada mari leinaba department sing dagi report pikalang nanaba khangalagani hainasu khaidemanina phongdorakli Anglo kaya anglo kaya linaharo satra kaya digi disabled person mayam la polo na KSO gi leaders su na tena cooking students organization moregi leaders sing laktana lambi tong pataba dagi tedendo na hospital sigi matanda case mari mangalai hospital galona na atopa case kara le amazo hospital galona kara de hospital National Health Mission Manipur amasong 26 Assam Rifles si koi yaripok anina punna sinduna tungan ba thyroid ki lena sing diabetes amasong cholesterol gi matangda awareness program amadi hariba lena layong sing asi khangdok nanarba lemna screening tobagi camp ama ngasi yaripok Bisnu Nahada leiba 26 Assam Rifles si koi yaripok posta pangthokre Assam Rifles ki Dr. Amadi NHM Manipur gi paramedical staff sing yauna layang kiba camp aduda Assam Rifles police security personnel media person amasong yaripok ki akoibada leiba tungan ba lekai singdagi angang sing yauna nupa nupi chamaromda lemna BP check toba amadi thyroid diabetes amadi cholesterol gi screening test tobagi khudong chaba phanghanbaga loinana hidak lamthak singsu yenthoki Manipur Democratic Alliance ki wangang loi marangthem tombina haikre Manipur People's Bill chana hanaba center gi luchingba kaya unaduna Rashtrapati gi ayaba asset pibinanaba taksilamle wafama singa sinungchil uripo khaidem lekai leiba MDA gi office ta paumisinga unaba mada phongdorakibane mahar makha taraduna haukiba English ngani taraga Nepal gi July kulumdoida Manipur Vidhan Sabha gi MLA humfuna pass tawduna semkiba Manipur People's Bill bu Rashtrapati gi ayaba pibinaba Manipur Democratic Alliance ki political party tarana Delhi da chatuna BJP gi president Amit Shah unaduna aujek Manipur gi wari bafiba masida Yalomi Singh kanjana bagi tamak Manipur People's Bill bu ayaba biyo haiki maduda Amit Shah na North East ki miyam gi ihul fazana khangbaga loinana handak kya ki matang daso center na handoki bani hairaki Numit mangani Delhi da leiduna tungan ba party ki luchingba unaduna wari sanabaga loinana Lok Jana Shakti Party ki luchingba Rambilas Paswan unaduna mahana makhoi gi Wakat Singh taraba matungda khudakta Home Minister Rajnath phone tawduna khangan baga loinana handaki election hek loibaga mathangi sarkar da soidana Manipur People's Bill bu chanahanna wa khonaragani haraki Thasigi Chechatara Mathoida, Laibaktiba Todoma, when I infal Iski Manumchana Laiba, Nongren the Tokiba, accident the Sotuna Ladiba, Lairabada, Kamting Laba, W. Joy Chandragi, Anna Laying the Lengarasiki Chief Minister Gihaksel Gitangbang, CM Haitstigi, Kart Pyrabasu, Ngasi Faubada, Anna Laying the Kanabamata Foundry Haina, Joy Chandragi Apopi. Susimana Phongdorakli ngasi Major Khulda leiba Manipur Press Club ta pangthopa pawgi mipamamada Susimana hai thasigi chechat taraga mathoida masanupana cycle thauringaida DI tata amana thomjilambadagi khudakta Jenims ta pukhatuna laikanaki Dr. na yengbada brain hore haibrakpadagi masigi layingbagi khudong chaba si Jenims ta leitabana Rims ta refer toroki Rims ta su masigi layingbagi khudong chaba leitabana Sijamadi Ras Medicity da pubana fagani haina Rims ki doctor na phongdoraki wafa masigi matungina mahaki machanupa numit adumaktada Ras Medicity da pukhatuna khudakta operation tawroba matungda ICU da thamkibani Ras Medicity ki staff na cell deposit tawdrabadi ICU dagi puthokba yaroi haina
अकन वाफम थमलखी अदुबो माकी मचानुपा थेंजिन बिरमलिबा DI Tata Thauba Kanguna Lupa Lising Fugamanga deposit Toraga water puthoraki adubu water lady Bamasanupa se discharge Toba Yarani Haina Hospital na advice Pirabasu discharge Tonaba cell later bana awa oili Masida Natana Masanupagi Matota Hidak Lantak Singsu cell Sing Doctor Badi Makata na Hidak Piroi Haina Fundorapadagi Masagi Maribak Tambangamdri Maramaduna Laraba Mati Kanale Jadraba Imunda Mating Oinabagi Damakta Lenga Sina Hodokiba CM HD card ki Kanaba Mama Machada Nasi Fawada Famdri Haiki Cars by day Cars by day Sagai Mating the Famdi the Pivide Sagai Mating her video how is young in hospital Sagai Mating from the Pivide way you buy it Anna Putavia by Rato Sagan Mating Kapang. Jammu and Kashmir ke Sopian district na se terrorist na special police officer Mamasagi Yungi Mapalda kaptuna hakre duga Srinagar dagi kilometer humfurom lapnaba Behel village da nungchil pung ani minute ni furom tabada SBO Khusbu Janbu yamna nakpa mafam dagi terrorist na nomaina kaptuna hakibani hairi Jammu and Kashmir police na thong adobo kanna yaningaba phongdokre imung manungi awabada susal yari haiki Security force na mafam aduda changchendona thibagumagi thabak na changsele JNK gi hanagi chief minister amasong national conference leader Umar Abdullah naso thodok adobu kanna yaningdaba phongdokre BJP Odisha unit ta ningba kainingai thong ama waina BJP state president Basan Panda gi nephew Harichandra Panda ngasi ruling Biju Janata Dal BJD da yaukre Harichandra Butaramna oladuna chief minister Navin Patnaik na haiki BJD mapangal hena kan khatlargani aduga Basanta Pandana state adugi chakot tharangi thabak tawbagi mauta BJP bu chakot hananaba konaduna leire haina mahaki makurabu Harichandra na maral siki mangonda siriba maralado Basan Pandana yakidre aduga Harichandra na masagi apamba tawkhibada athingba leite aduga mahana pokjaba masani pa fawbada masagi firep laujabada mahana thingba leite hainasu Basan Pandana haiki Chayolamagi mamangda hanagi chief minister amasong congress ki senior leader Hemananda Biswal Machanupi Sunita Biswal su BJD da yaukhrabani aduga state adugi Lok Sabha seat kunmathoi amasong state assembly seat chamagani futare ki vote April 13 taranipal kulumdoi amasong kunmapal da thadanaga dauri aroibada maroibau muhanna bizari Present trend of hepatitis C in Manipur haiba hiramda state level media sensitization workshop ama pangthokre Numit mangani sathakadaba skill training program ama Monsang Pantha village da ngasi hodokre Loinana Jammu and Kashmir da terrorist na special police ama hatkre Ngasi damaktari image pawdam loisinjari myambo muhanna khurumjari